Indo-Myanmar border da ngamkhai sambal khabagi thabak lepnaba amadi Free Movement Regime FMR thingzinkhirgi mayokta yaningdaba phongdoktuna United Naga Council UNC na CHATHARAKHIBA Matam Kaktaba Trade Embargo Ngasi Numidang Wairam Pung taruktagi HOURAGA Matam Kharagi Oina Handokhre Pao sina makha taraduna hai Manipur Sarkar ki mahusinduna Chief Secretary Punit Kumar Goyalna economic blockade ase handoknaba amadi makhatana wari sananaba haijarakpagi matung inna ngasi ayuk senapati ta leiba UNC gi office da mifam ama pangthoktuna pung ahumrom hena khanaraba tungda Chief Secretary na makhatana wari sananaba haijarakpa amadi miyam gi awaba si yenglaga UNC na CHATHARAKHIBA Matam Kaktaba Trade Embargo Ngasi Numidang Wairam Pung taruktagi HOURAGA Matam Kharagi Oina Handoknaba warep ase laukibani hana pao sina makatari